Sajibu Nongma Panba Cheiraoba kumaina lakpada Kakching Garden Development Trust Kakching na khwai punamakki mafamda yaifa bangon pizeri loinana numit asigi nungtin pung 3 da leisem isai loinana thangta amadi modern dance ki thauram sing pangthok jagani thoidok hendokna modern dance perform tawbigedaba team singdi dance factor imphal loinana on round dance crew Kakching choreographed by Binod Sharma Morning Star Dance Group Kakching Instructor Kheti Shubalaxmi Devi Amadi Poirei Leisna Dance Group Kakching Instructor Madhuri Sala Asigumna thoidok hendokna haithoi singthoiraba dancer kayagi angakpa dance ki kumai asibusu ching kabi iba khwai panokna miyeng tabiu haina paukjenjari ba Kakching Garden Development Trust Kakching